Messigi photo naminaba khut sukminaba pamsingi oina hana lupa lakh 10 pihali football gi masana da malem sinba tungna maming leiraba Lionel Messi India da thunglabada mahakpu pamjaba miyoi kayan harawa phongdokna khre Argentina gi football superstar aduga hakthengna unabagi khudong saba longba singi lupa lakh 10 ki oiba package ama laukhthoki lupa lakh 10 piba premium pass paiba miyoi singna Messi ga khut soknaba photo naminaduna amasung samin thakminabagi khudong chaba phangani hairi Messi ga lonena Luis Suarez amati kumsali singni kungani thoige World Cup lawda maru oiba thokda lawkiba Rodrigo Di Paul su India da thunglaki Messi na India da leiringai da Kolkata Hyderabad Mumbai amati New Delhi da pangthokadaba tharung kya da saruk yaramgani Kolkata da mahakna fans singa lonena interaction session ama pangthokpaga lonena Hyderabad ki Rajiv Gandhi International Stadium da sanaba exhibition match amada saruk yagani Mumbai ki charity fashion show amada saruk yabaga lonena New Delhi da mahakna Prime Minister Narendra Modi ga unatuna wari sanagani hairi Tongan ba city singi oina ticket maman khenarabasu Mumbai gi oina ticket ki maman lupa lising ni pan sani yankhai dagi hauraga lupa lakh 10 phawbani lupa lakh 10 piba ticket kaklaga Messi ga hakthengna unamgi khudong saba phangangadoribasi Mumbai amasung Delhi khaktadani Messi thunglabagi pawk tabadagi mahakbu pamjaba singna Kolkata gi Salt Lake Stadium da mangjongna ngaiduna leinaki football ki superstar adu pikup amatang oirabasu yenghongnabagi wakhalonda masing yamlaba miyamna sel pammo balaitana ticket kaklaga stadium da ngainaduna leinaki ayuk pung 12 makai tabada Messi na Luis Suarez amadi Rodrigo Di Paul ga lonena Vivekananda Yuba Bharti Krirangan mafam aduda masing yamlaba security personnel singna section ngak sen kiba maramna Messi gi masak phawba ningthin oba phangaude haina miyoi kyana penda phongdongna rakhi Salt Lake Stadium da miyamna charangna ba thuhal khraba matungda West Bengal Chief Minister Mamta Banerjee na thoram adubu ningthina sinba ngamkhidabagi matangda ngakpinaba miyamda haijaki Western Rakhine State ki Mark U Hospital da military junta gi airstrike da hatkibasing adu rebel ngaktani misam nate junta okiba yumsakisa numita Myanmar ki rebel group ama oiriba Arakan army na control tawriba Western Rakhine ki Mark U da leiriba General Hospital da military junta na bombing sataduna miyoi kuntra hatkibadu misam nate makoi sing adu terrorist amasung makoi gi support ne haina military junta gi maikai di phongdokre Military junta ki maikai ki makata na phongdokhibada hairiba hospital atu Arakan army amasung PDF ki terrorist singna makoi ge base area oina sijinabadagi air strike atu satakhibani hairi adubo Arakan army ki maikai di military junta ki wafam adu da yamna kana yaringdaba phongdokre military junta ki air strike adu da hospital adu da leiba mi kuntra ka humdoi siki aduga humdra ga tarukna asopa nangki asiba amasu asokpusing adu misam ngaktani hairi amaromdana United Nations ki maikai dige military junta na hospital air strike sataduna misimina kya nangan kiba adu war crime amani thawdu adu da hospital ki operating room yauna infrastructure ke amanga ta thokibadana tana health worker amasung patient kya siki thawdu adu gi matangda mapung phaba investigation sathakadabani haina phongdokhiba leirabani World Health Organization gi Chief Tedros Adhanom gi maikai dagi su military junta gi thong adu yamna kana yaringdaba phongdokhibani oil pump da bomb thamjindona akia khangpiramba yaringdaba phongdoktuna oil pump sing thong londuna khongjang sangsin khre oil pump da bomb thamjinduna akia khangpo lamba thawongbu yaringdaba phongdoktuna ngasi state asida leiriba oil pump ayamba thong londuna khongjang sangsin khre oil pump mamang da bomb thamjinduna akia khangpiba yaningde piba ngamloitaba donation demand tawbiganu punna hingminasi lengak na lepa mamal da thaw yonbani MRP dagi hena yonba yade dilhok sanam gum yoningba mamal da yonba yade entrepreneur amagi miyam gi service toiba singbu muthat ke khangano haina thaba banner sing thetuna Indian Oil ISP Bharat Petroleum Gulf Bio Oil na chingbagi dealer sing na petrol pump sing thong londuna khongjang sangsin ki khongjang asina maram oiduna ngasi tampaki akoiba mapam sing da leiriba oil pump ayamba thong lon ba thengnaki oil pump sing thong lon ke basin maram oiduna miyamna petroleum products sing phangna ba hona ba awaba ok mayoknare amaromda oil pump sing thong lolabasu lambi gi nakal amadi dukan sing da black ta petrol amadi diesel sing yonari tangai fadana satok chasin tawnabagi damak miyamna black ta petrol amadi diesel sing mamal wangna leinari ngarang dagi hauna miyamna petrol liter amada lupa chama ka humdra rom piduna leiraga seasonary panbaya badi thasigi tarukta Impal East district ki kuirangai manakta leiba ibodok pakang bo station da tongan ba demand ga lon hand grenade ama thamjilamgi thokdok leikrabani Jnims ki MRI machine matam kuina yada duna leibadagi layeng ba lakliba anapasing ningba kaina hanare
State Lengakna Salairiba, State Asigi Sukwaidagi Susauba, Medical Institute Ama Oiriba, Impal Iski Porompata Lairiba, Jawaharlal Nehru Institute of Medical Science, Radiology Department Gi Maru Oiriba, Magnetic Resonance Imaging Mason Hawkiba December Mari Dagi Yakidabadaki Institute Asida Layang Balakliba Anabasing, Ning Bakaidun Hanare, Jnims Ki Director Amade, Medical Superintendent Kangna MRI Mason Yakidrabasu, Simjin Bidana, Tuminam. Laisilibasi pen di hain anabasingna pen da kaya fungdong narakli Jnims ki MRI Mason yakidabadagi layeng balakliba anabasing ning bakaidun hanakre habi pau phangbadagi aikhogi paumina sangsin duna yengsiluba matamda MRI Mason yakidaba kuire habasi khangba ngamkhi Jnims ta layeng balakliba anabasing asi laita lairaba awaba kaya hausik mayok natana lairiba IDP sing ayamba layeng balakliba layeng sang mafam amasu oiri Manipur lengakna chalairiba hospital asida MRI test over the sale asuke matik sauna lori aduga private ta oirgana government da tawri basinfam adudagi double hena lori ayamana private ta chalag MRI test over the sale gi awaba mayok na re haina su anaba kyana penda su fongdoraki hauzik lamda masigi myamna yamna wanaraba matam asida Jnims ki yamna maru oiraba MRI machine yakidaba haibasi laibak thibani Jnims ki authority oiriba director na kari tumina laisilibano Wana Taraba Mui Sing Amadi, IDP Sing MRI test over Pangandaba Hypus Laibak Tibani, Jnims ki MRI Mason Yakidabadi, Sim Gitabak Packet and Kangsin Usinadana Lady Basi, Tonganba Private Hospital da contact Lainaramuni Hyper for Anabasing of Fundoraki, Lunana, Atuba Matam the House Yadaduna Lady MRI Mason Asi, Jnims ki Director Nalofam Topa Todong and Loduna Sembiduna, Anabasing the test over Pangan behind us of Fundoraki. BJP ki MLA sing ngasi Delhi da paisina khre koki MLA sing gi oinadi Guwahati da gi sakre ngasi December tang 13 asida Bharat ki konung Delhi da Bharatiya Janata Party BJP gi oiba maru oiba mifam ma pangthokadaba asida sungsoi soidana Manipur ki BJP MLA sing saru yadaba yade haina BJP ki center gi losingba singna khangalakpadagi Manipur ki BJP MLA ayamba ngasi Delhi ki tam Impal thadokre amaromda koki BJP MLA sing oinadi Guwahati airport ki Delhi da ngasi paisin khre hairi ngasi nungthil pung amagi minute nifu mangagi Indigo flight amadi nungthil pung ahunga minute mangagi Air India Express ki flight anida BJP ki MLA sing asi Delhi ki tam Impal thadokhi Press na phangba paugi matungina ngasi Delhi pangkraba BJP ki MLA sing adudi KS Ibomsa L Susindro Govindas Konthaujam S Dingo Karam Syam Sapam Kunjakesor S Ranjan TS Syam Kumar Srimati SKB Speaker TS Setabarta MLA TS Bisorjit Paunam Brojen Asapuddin Usam Deben KS Joy Kishan Y Khemsan T Robindro K Robindro Sanasam Premsan TS Arun Kumar RK Imo Difu Gangmai Amadi ex Chief Minister N Bireni Pao sina hai ngasi Delhi da sangkiba BJP ki MLA sing asigi mangoina na BJP ki MLA kharadi hana Delhi da thungduna laikhre hairi lonena ngasi Delhi da paisin khiba asigi manungda BJP ki MLA nataba NPP ki MLA KS Loken amadi Sheikh Nurul Hasan su Delhi da masa masa ya tabak leibadagi ni haina Delhi da paisin khre hairi kumja lisingani kunga taruk ki April thadagi mikok thibagi thabak pangthoknaba Union Cabinet ayaba pikre Kumja lisingani kunga tareta leba asigi mikok thibagi thabak sathanaba ngarang phamkiba Union Cabinet na ayaba pikre mikok thibagi thabak asigi damakta lupa karo lising 13 ga lakh kunga mari changani haina lepna kre malemgi oina khwai ki chawba statistical exercise ama oigadoriba mikok thibagi thabak asi tangkak ani thokna house listing amasung housing census haina pangthokani hairiba thabak asi kumja lisingani kunga taruki April thadagi hauraga September tha phawba pangthokani aduga population enumeration ki thabakna kumja lisingni kunga tariki February thadagi pangthokba hawgani hairi pangthokadoriba mikok thibi thabak asigi damak field functionary lakunthrai romna mathau tawgani masida mobile app data collection amasung monitoring purpose oina central portal sizinagani mikok thiba asida house listing housing census amadi population enumeration ki matangda wahang hangani enumerator sing asi lainga ki oza amadi state lainga na hapa official sing na oigani pangthokadoriba mikok thiba ki thabak asi digital ki kuthangda sathagani masigi damak mobile application ama sizinagani cabinet committee on political affairs na lawkiba warep ki matungina electronic oiba mongda mikok thiba ki thabak sing record tawgani hairi amaromda pangthokadoriba mikok thiba ki thabak asida lupa karo lising 13 719 ga lakh 13 rom changani haina ngarang phamkiba union cabinet na lepna khi hairi
National Highway 2 free movement yahanaba thabak lawkhatlu haina mari leinabasinga direction pikhre. National Human Rights Commission Manipur ki National Highway singda maruina National Highway 2 free movement yadriba si athubada thabak lawkhatlu haina mari leinabasinga direction pikhre. Hawjiksu National Highway 2 Impal Dimapur lambi da Meitei singna free movement tawba ngamdribani masigi matangda Asem Rohan Kowa miyoy amana haukiba June 15 da commission da formal of complaint ama thangatki loinana commission na thadumaki tang kunthra da mahaki complaint adu receive tawki mahaki complaint adu gi matung ina commission na lawkatpam thokpa thabak lawkatna warep lawki hairi commission ki direction asida National Highway 2 asi Manipur gi lifeline ama oiribani hairi masida free movement yadribasi yahanaba athubada mari lenaba singla lawkatkadabani mamang sahi gi March ni panda PR lengakna National Highway singda community kutima free movement yahalagani haina makho pona lawkibani adubo kangpokpida masing yamlaba cookie singna athingma pirakpaga loinena violence atharakpadagi free movement ngamkidabani lengakna hanjin free movement yahangani hairabasu hawjiksu fail oiduna lairi lambi asida free movement yahanaba kangpokpi district SB amadi district magistrate kam collector na athubada inquiry ama tawduna kangpokpi thokiba violence ki evidence adu inquiry tawgadabani loinena madugi report chewal ani gi matungda commission da submit tawgadabani hairi